February ꯍꯧꯖꯤꯛ ꯌꯥꯝ ꯏꯪꯉꯤ ꯑꯩ ꯇꯥ ꯊꯋꯥꯟ ꯂꯥꯛꯑꯦ ꯃꯥ ꯊꯋꯥꯟ ꯊꯥꯗ ꯄꯣꯛꯄ ꯅꯨꯄꯤ ꯆꯦꯅ ꯁꯥꯡꯕ ꯏꯌꯥꯝꯕ ꯅꯪ ꯅꯨꯄꯤ ꯑꯧ ꯑꯩ ꯊꯥꯏꯅ ꯅꯪꯉꯣꯟꯗ ꯅꯨꯄꯤ ꯀꯃꯥꯏꯅ ꯀꯣꯏꯒꯅꯤ ꯏꯃꯨꯡ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯉꯤꯕ ꯅꯠꯇ꯭ꯔꯣ ꯏꯌꯥꯝꯕ ꯒꯦꯔꯤꯕꯤꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯁꯦꯝꯕꯅꯦꯕꯀꯣ ꯏꯌꯥꯝꯕꯁꯨ ꯑꯗꯨꯅ ꯅꯪ ꯅꯨꯄꯤꯁꯦ ꯅꯪꯅ ꯀꯥꯏꯔꯣꯝ ꯆꯠꯊꯣꯛꯎꯔꯦꯗꯅ ꯈꯤꯇꯪ ꯀꯨꯏꯅ ꯑꯗꯨ ꯍꯜꯂꯛꯄ ꯀꯥꯟꯗꯀꯣ ꯅꯪ ꯅꯨꯄꯤꯁꯤꯅ ꯇꯧꯕ꯭ꯔꯕ ꯌꯥꯝ ꯑꯗꯨꯐꯥꯎꯗꯤ ꯇꯧꯗꯦ ꯌꯥꯝ ꯌꯥꯔꯦ ꯈꯥꯏꯗꯣꯛꯅꯔꯣ ꯌꯥꯔꯦ ꯇꯣꯛꯅ ꯊꯣꯛ ꯑꯗꯨ ꯏꯌꯥꯝꯕ ꯃꯥꯅ ꯑꯩ ꯍꯅꯤꯃꯨꯟꯒꯗꯤ ꯄꯨꯕꯤ ꯀꯩꯗꯧꯗꯣꯔꯤꯒꯦ ꯍꯥꯏꯕ ꯅꯪꯁꯦ ꯋꯥꯅ ꯊꯕꯛ ꯆꯠꯂꯨꯔꯤꯅꯦꯕ ꯑꯗꯣ ꯍꯜꯂꯛꯄ ꯀꯥꯟꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯕꯨ ꯑꯗꯨꯐꯥꯎ ꯇꯧꯅꯤꯡꯗ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯏꯁꯨ ꯅꯪꯁꯨ ꯄꯥꯝꯃꯣ ꯍꯥꯏꯗꯤ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯤꯅ ꯑꯩꯅ ꯍꯥꯏꯗꯤ ꯆꯨꯝꯗꯣꯏꯅꯦꯕ ꯅꯣꯏꯗꯤ ꯏꯟꯁꯤꯜꯂꯤꯅꯦꯕ ꯅꯤꯠꯇꯕ ꯑꯩꯈꯣꯏꯗꯤ ꯏꯋꯥ ꯅꯥꯏꯔꯅꯣ ꯍꯥꯏꯔꯤꯔꯣ ꯇꯣꯛꯅ ꯊꯣꯛꯑꯣ ꯈꯥꯏꯗꯣꯛꯈ꯭ꯔꯣ ꯑꯩ ꯁꯤꯠꯁꯦ ꯑꯝꯇ ꯇꯩꯊꯣꯛꯎꯈꯤ ꯑꯗꯨ ꯏꯌꯥꯝꯕ ꯃꯥ ꯂꯣꯌꯦꯜ ꯑꯣꯏꯌꯦꯕꯀꯣ ꯂꯣꯌꯦꯜ ꯑꯣꯏꯌꯦꯅꯤ ꯅꯠꯇꯦ ꯂꯣꯌꯦꯜ ꯑꯣꯏꯔ ꯀꯩꯗꯧꯗꯣꯔꯤꯒꯦ ꯍꯥꯏꯕ ꯅꯪꯅ ꯍꯜꯂꯛꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯒꯗꯤ ꯏꯌꯥꯝꯕ ꯁꯤꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯇꯣꯛꯅꯕ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯑꯗꯨ ꯄꯥꯝꯗꯦꯕ ꯑꯩꯅ ꯄꯥꯝꯕꯗꯤ ꯏꯌꯥꯝꯕ ꯏꯕꯥꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯈꯣꯏꯔꯤ ꯇꯤꯟꯅꯕ ꯀꯣ ꯌꯦꯛ ꯊꯣꯛꯅꯗꯕ ꯑꯩꯅ ꯑꯄꯥꯝꯕ ꯍꯤꯟꯖꯥꯡ ꯊꯣꯡꯕꯤꯕ ꯈꯪꯗ꯭ꯔꯦꯗ ꯁꯥꯡꯕꯩꯕꯨ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦꯗ ꯑꯩ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯔꯒ ꯏꯌꯥꯝꯕꯅ ꯁꯨꯝ ꯍꯥꯏꯔꯝꯕꯅꯤꯀꯣ ꯌꯥꯔꯅꯤ ꯑꯩ ꯅꯨꯄꯤꯅꯤ ꯑꯩ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯧꯖꯔꯒꯦꯀꯣ ꯅꯪꯒꯤ ꯅꯪ ꯑꯗꯨꯝ ꯂꯧꯖꯔꯨꯔꯣ ꯏꯕꯥꯅꯤꯗꯤ ꯈꯥꯏꯅꯔꯔꯣꯏ ꯅꯠꯇꯦ ꯑꯩ ꯅꯪ ꯇꯥꯟꯗꯁꯨ ꯅꯪ ꯅꯇꯨꯁꯦ ꯑꯩ ꯇꯥꯟꯒꯦꯗ ꯐꯦꯅꯥꯠꯁꯤ ꯃꯈꯨꯠꯇ ꯄꯥꯏꯈꯠ ꯑꯩ ꯅꯨꯄꯤꯗꯒ ꯁꯨꯃꯥꯏꯅ ꯐꯦꯅꯥꯠ ꯄꯥꯏꯔ ꯆꯦꯜꯂ ꯃꯥ ꯍꯤꯡꯅꯤꯒ ꯈꯜꯂꯤ ꯃꯥꯜꯂꯦ ꯏꯌꯥꯝꯕ ꯊꯋꯥꯟ ꯅꯪ